Norris Window TV na sandok chariba nungtil ki paumi yung tabi ba pumdamapu ahan mamakada taram na ukchari. Ngasi Imphal da phongkiba maruiba pauche singi manungda maruiba pauche uriba huyen lan pau amadi naharo thaudangi editor gi ayab lawjaraga pauche sa phongkiba maruiba pausing pathokchari. Ahan bada local news. Kuki gi maikai shuna lakhidrabasu BJP MLA singi mifam pangthoktuna anauba lengak sembagi matangda khanakri. BJP के सेंट्रल लीडर्स सिंह ने खंगलपगी मतुंग इन्ना ngasi nungtil New Delhi da leiba party asigi headquarter da Manipur gi party asina MLA singi mifam pangthok pada kuki jomyam gi mohut sinba party gi MLA tare ki manungda masing shuna saru yakhidrabasu me ahum lising aniga kunga humdoi dagi hauzik fawbagi manungda ahan ba oina party gi kuki zoma sung mitai MLA singi mifam pangthoktuna Manipur da yariba makai athuba matamda Popular Ministry ama lehanbagi wafam puthokduna khanaba hokri. Mifam party ki National General Secretary BL Santos amasung Northeast ki Coordinator Sambit Patrana saru yaduna pangthokkibani mamang thakta Home Ministry na party asigi MLA Singbu New Delhi da kauduna mifam pangthokminana ba honakhi badadi party asigi kukizo MLA taretna mitai MLA singi table amada punna faminaduna mifam pangthokminaroi haibadagi punkhidabani. Home Ministry ki furup animaki MLA sing tonga na unakibani adubu ngasigi mifam dadi party asigi kukizo MLA tareki manungda ahum lakhidrabasu atopa MLA singdi saruk yakhi mifam asida maru aina khanakhiba singi manungda Manipur da mahosagi ingtappa fibam hanjalakna nabagidamak kari karamba thabak sing makhata na tawgadage amasung February 10 lising ani kunga mangadagi state asija chacharakliba president rule gi laingak lokthoklaga popular ministry ama matau karamna laihangadage haibagi wafamda khanaki party gi luchingba ani gi maikaidagi wafam sing asi puthorakhibaga loinana saruk yakeba MLA sing gi maikaidagi su tongan ba suggestion sing pinaki adu moinama ngasi gi mifam asina Manipur gi BJP gi MLA sing gi marakta leirakpa khenaba sing mapung fana amata oiminaba pandam amada lakpa ngamkhidabagi makhata mifam pangthoklaba yai hairi mifam asina Manipur da president rule thamlakpadagi lan gi thodok sing thohlaktabaga loinana IDP sing gi marakta kharasu masagi mayumda hanjilhanba ngamlabanina makhata waroshin puraktuna mahosagi fibamda hanjilaknabagi damakta laingaki maikaidagi kari thabak paikhatkadagi haibagi matangdasu khanaki Loinana sengdok halakliba PR gi matam asi mathang chahi gi February 12 da loshilakpaga loinana 13 suba assembly gi mikal pangthokadaba matam su nakshilaklabanina tangai fadana popular ministry ama leihanba chummi haibai wafam phongdokna ki hairi Manipur assembly dissolve toraga nauna election pangthokpana achumba khongthang oigani 𝐶𝐁𝐰𝐬 Assembly dissolve toraga nauna election pangthokuna anoba mihut khanbana khwaidagi afaba khongthang oigani haina ngasi AICC na sinduna New Delhi gi Ramlila Maidanda pangthokiba vote chor gari chor campaign ga mari leinana paumi singa unaba amada MPCC gi president 𝐶𝐁𝐰𝐬 na phongdokri Mahakna makhata na haikibada Manipur da laingak semnanaba BJP MLA masing suna leirabasu hauzik fawi oina laingak semba ngamdana leiri BJP gi MLA singna laingak semnabagi pandamda central leader singa kayarak unaduna wari sanarabasu thabak oina pangthokpa ngamdri ngasi maksu BJP gi MLA sing BJP high command gam unanaba thorang tauri haukiba chahi ahumlom asida BJP laingak ki administration fail oibana maram oiduna miyoi lising humfu henna relief camp da awaba mayok ngaduna leiri maitai amasung atai community anigi marakta BJP laingak na khaibung tana hale Manipur miyam na thengnariba awaba amadi khudong chadab sing asi kokngana naba assembly dissolve tawduna fresh mandate pangthoklanaba congress na demand tawri Panba yabadi handak numit nini ki khongchata leibak asigi president Draupadi Murmu na Manipur da laklaga Manipur Congress Committee president su oiriba Wangking Kendra gi MLA Megha Chandra na khuyek piduna taragani thoi shubba assembly dissolve tawraga nauna mikhal pangkhokna na charol ama governor gi khuthangda pisan kibasu lekhrabani hairi National News ama pathokchari leibak asida ahanba oina hydrogen train Indiana Railways na chayeng tawgadawri Railways ta hydrogen power technology season aduna research designed and standard
Organization akaknaba kanglong gi makhada pilot basis oina India da tahanba hydrogen train sizinaba hognaba semsakre Hiramasigi matang da ngarang Lok Sabha da Ministry for Railways Information and Broadcasting and Electronics and Information Technology Ashwani Vaishnona oi aiba pakum oina pikibani mahangna makha taraduna hydrogen sizinaraga chalaigedoriba train adu puthokpa loire train asigi hydrogen supply pinanaba jinja hydrogen plant ama sananaba hotnari Hariba factory asida hydrogen asi electrolysis process sizinaduna green hydrogen generation gi kongthang paikhananaba hotnarakpani hairi minister na train adugi matangda makha taraduna adna niver bharat ki manung channa Indian Railways na laibak asida design tawraga puthokpa train ama oigedori hairi Indigo crisis na New Delhi trade amadi tourism sector da crore lising ama hena manghale. Numit kharani gi mamangda Indigo Airlines operational collapse oibadagi masing yamlaba flight kya paikidaba amasung delay tawduna pikiba chaitheng maram oiraga New Delhi gi trade amadi tourism sector da puna lupa crore lising ama rom hena manghale haina Chamber of Trade and Industry gi na thokpa cherol amana phongdorakli. New Delhi da lairiba market ki apunba umbrella body amadi oiriba CTI na thadorokpa cherol asigi matungina Indigo crisis maram oiduna haukiba numit tarani asida New Delhi gi trade amadi tourism ga mari leinaba lalon itikta chada kunga manga hana dagi hantahalle haina claim tawrakli. International news amuk pathokchari Sudan da chathakiba terrorist ki attack da Bangladesh ki military peacekeeper taruk hatkhri Bangladesh army na phongdorpagi matung inna Sudan da United Nations peacekeeping mission gi thabak thoram sar yariba Bangladesh ki personal taruk terrorist sing chatharakpagi attack amada hatkhri Sudan gi Awai region da west toba United Nations peacekeeping mission gi teng pangba oina laikhiba Bangladesh ki personal taruk amadi adu terrorist ki attack amada hatkibani loinana thodok adu da atopa mioi nipan amasu oso open nangki Bangladesh Defense Ministry Inter-Service Public Relations Directorate na phongdorakpagi matung inna Sudan gi kha thangba romda nomai kapna bagi thodok adu terrorist amadi peacekeeping force ngi marakta chathaduna leiri South Sudan asi kumja lising ani ga taraga mathoida Arab majority singalonina chahi kun henna chatharamba civil war adu gi matung inna ningkha tamba laibak ama oikhibani ngarang nongyai matung Bangladesh army na phongdorakpada warol amada authority gi maikete gi tangai fadaba thabak thoram sing paikhetuna soklaba peacekeeper sing adu mateng pinana bagi thabak chathari hairi Atopa paugi channel amada phongdorakhibagi matung inna Sudan gi Awai region da terrorist sing chatharkiba attack aduda UN peacekeeper sing yauna miyoi yankai hen hatki Sudan amadi South Sudan animakna munariba thau yam thokpa mafam ama oiriba Awayuda chahi ama hen lan nongmai kapnarakpagi thodok singi manungda handaki asina khwaidigi tamthiba oiri Awai Special Administrative Area da lairiba authorities sing na phongdorakpada rebel sing adubu tweak faction haina khangnaba khulai paiba naha sing yaushinduna minungsi yaudraba attack sing adu chatharakpani hairi media reporter aviagi lenga laibagi mamitade legal justice system natraga police force amata mafam aduda laite hairi mafam aduda Bangladesh ki maikedige UN peacekeeping mission aduda khwaidagi yamna mateng piriba laibak ama oiribani official matungina mafam aduda amadi atopa Africa gi lana sohalaba mafam singda army navy air force amasung police ki personal lising taruk hen baromna ngaksan bagi thabak adu chatharibani Sudan lengangna RSF ki thodok adugi matangda maral sirakli Aroibada Australia ge Sydney ge Jewish event pangthoklingai nomai kapselakna miyoi taragani thoi hatkri Australia ge city Sydney gi maming leiraba Bonmi samudra khongwal da pangthokpa Jew singi oiba Hanukkah thoram manung da khulai paiba miyoi anina nomai kapselakpadagi mafam adu da thoram adu saruk yapa lakiba miyoi taragani thoi hatkri haina Australia ge media report amana phongdorakli Thodok adu ngasi thokibani maduda angang amadi police officer ani yauna punna miyoi kun ngamapan asok apan nangki hairi report aduna makha tarduna khulai paiba sing adugi manungda miyoi amadi Pakistan dagi horakiba Navid Akramni haina mirsak khangle haina Australian police ki maikadi phongdorakli
terrorist ki thoni haina thodok adugi matang da fongdok laduna New South Wales ki police commander Mal Layona paugi mifam amada thamkhibaga loinana bombi shooter adugi karda IED gi potlam kayama su fongbang ngamki hairi samudra khongbal aduda pangthokpa 𝐂𝐲𝐶𝐞 𝐬𝐬 Hanukada miyoi cha kayana saru yakhibani nongmai paiba miyoi anidugi manungda police na kapada sikhi aduga amana faki hairi mafam adugi miyamna namkiba video singi footage sa nongmai paiba miyoi amabu manak nakpada leiba miyoi amana nongmai munana ba yamna kanna hona ba ukhi maduda onsinduna nongmai kapada munaba hona kiba adu miyoi adu sikhiba miyoi adu thoram adugi maru oiba organizer ama oriba body sabab ki assistant Rabi oina thabak toramba Iris Qualgar ni hairi sabat hari ba kanglubasi Orthodox Jewish ki maikadigi changsinaba khongjunabani masina Jew lining sing da ka hina thazadaba miyoi shingbu konsinaba hotnabani New South Wales ki Premier Christmas na fongdorakkibada report amadi thodang adugi photograph amasung video footage sing adu yamna thamoi soklingai oiki minute 10 rom nongmai kapnabagi makhol su taki hairi police amadi emergency responders sing thodok aduda soklaba sing adu kannanabagi damakta thabak yamna kanna chathari chaitheng fanglaba miyoi sing adugi damakta matik chaba mating pigani hainasu Australia ki Prime Minister Albanese na phongdorakpaga wafam adu mahaki office ki maikadigi miyamda share tawrakhi Northeast Window TV na sandok chariba nungthigi pau pathok chaba matang asida loishinjare mi ing tabiri bapumna mapu amukasu hanak khurumjari